Jai Shri Krishna. Teachings of Lord Kapila Haibadu. Larik Adu Kimakata Zarake, Chapter 12. Association with the Supreme Lord through hearing. Mapu Maga Quina Tavase, Sides the Magatina Jabudu, Matangdani. Akoina devotee singer, pure devotee, a sing but devotee singer, Tinajaba Kanda. Khwaidaki wang leiriba mapu magi mana tauramba tabak ana matam lelamba maki kari activity ni haibado akoina phaminnarakanda akoina adugi maramda tanabase masise yamna nungaiba amadi penba akoigi nada aduga akoigi thamoida sigumba knowledge se akoina sum henkatlagadi mioiba magi liberation da changba lambi asi hena advance oiba ngami mana taraba kanda tapna free oirapagi lambi dalai aduga magi sigumba lai gi oiba thawakse sikida pamakpa attraction se adum fix the labor ngame ado devotion asengba hairagadi akoi na devotional service tawrakpa hobase masina devotion asengba orakani aduna devotional service taunanabagi damakta asengba devotee singa tinabiba aduga sense gratification sense ki punungaina ba khatang thabak tawbado adu thadorakpa hujuziki world sida aduga mathangi world asu aduga laigi maram damana tawba thabak singse sigi wakhan romda koine lupakpa sigi process se Krishna conscious ki sigi process si sina devotional power, devotional part lakpa aduga mana mind se control tawba ngamakpa masigi process sina easiest process ne hai mystic power laina bagidamak aduna Krishna consciousness ta advance oiba wiki haragati oigi haragati mana devotional service kari tawgadabana haibadu masigi chapter sita takpiri ahanbada kwaya ahanbada tawdoise Krishna buning ba mi katinaba aduga Krishna gi damak tawbase devotional service tawba mi katinarapa sigumba tinabasi yautragati advancement singam ngambada wai koina knowledge se leire na theoretical knowledge koina se paris sigi knowledge se leide se sisatana yate aduna yamna materialistic oiba miyoi singse moiga tinabasi thadopiba ngamakan the devotee singa tinabana henkalakpa adu minor change ama lakpado adugi association mi tinabana ki marumapa nangna tinabasingse adu kanduda oiragadi lai kiseba tawa haibase kainoido adu ta tawrakanta khangkane aduna asengba knowledge asi khange hairagadi akoina Krishna conscious oiba miyoi singa adugi lambida chatpa mi singduga tinaba hogataba
aduna koina service haira kanda karino service tawdo ise ado di service haise koina miyama the service offer taweba aduna not devotees sing nandi Krishna conscious se kaino ise Srimad Bhagavatam aduga atai Vedic literature pavaduna ngamdeva kaigino gamoin parakanda masida iri miyamse fiction ngatane ne khalleva spiritual life se khangarati yam fazana magi proper mood to the khangba aduduna hena ngama gyata ngame aduna akoina spirituality aduga masi gi lai gi oiba thabak singse masi khanga ke haraka hairadi liberation gi lambi siti mayam kudimakta hangdoga thammeba adubu khwaidagi wangna leiriba mapu mangonda akoina faith se leirakanda yamna mangonda koigi wakanse leptana thamba ngama kanduda lai da akoina yamna changjaningba magi attraction cha lakani aduga magi devotee singatina base siki attraction se sulakani aduna devotee singatina bhaivati laigatina baga chamanai devotee singatina ravakanda di laigi se pataminga papuklakani aduga magi life sum tamna perfect oirakani aduna scripture na haibadati yamna sengna layu adoitaradi chigi life sita lairing ita tum akoina sense gratifications enjoy over ngangani aduga matangi life tasu adu mayamna heavenly planet sarga awangba planet singda koina thabak afaba asengba tawragadi aduda charpa ngamgani in hainari adubu devotee amaka tinaba pambase si la na kamain tawdana ko universe sara ibana mana kamaina maintain tawribana aduga mana sab se mo kamaina thugairibana habisi khangningi mana kamain tawdana spiritual kingdom se sidaista ma tawgiba mayam to adugi maramta aduna masiki khangnana bagidamakta literature yam laire Bhagavad Gita laire Brahma Samhita laire Bhagavad Srimad Bhagavatam laire aduna masiki literature sing se doina mak Bhagavad Gita Brahma Samhita Srimad Bhagavatam da phangbigani yamna sincere oiba devotee singdi devotee ataiga tinaraba kanda sigumba wari sita bhangjagani sigumba gi wari sida hairi se kaino habda munna koina khankatlakpa ngamjarakani aduga madugi result ti isa sida yamna nungaiba ama haurakani nungaiba ina koina hairi se masi sigi koina lairiba world sita natragana sargada natragana tai planet aduna devotee sing sina magi akoina material world na piba nungaiba se sidaise attraction do laira aroi ma si yoga-yukta haina akoina kauba yai mana mystic power si the ling dana magi
mental states that disturb like the worlds, the labor material worlds in a disturbance. Amata be the labor namukpado. Adukanda the man a spiritual understanding sema coming bahurakani. Adubu masiki lambisi the lakara the bhakti-yoga se. Araiba bhakti-yoga si araib yoga mani masi yese changak pakanda. Koi na lambisi urakani. Yoga ki different part lay aduga lai ki seva tauba parts in quite the easiest oi. Mana yamna easy or is a might mana pangba results yamna wang bataki result oiba. Aduna Krishna consciousness si try to be you aduga quite the wang batak the labor perfection do wangam navagitamat. Sat Haibati existence up Sat I did that which does not exist temporarily. Adana material world siddhi asat ne aduga Vedas na hairi se asato ma sat kamaya haidi material world siddha later no aduna material world siddha interest like missing se at sat kawi aduna Vaisnava sings in a Kamaina Karili Chachakadavana Havdahang Viro. Adu Chaitanya Prabhupada Bakanda devotees in a Hambadama se like it has a material world and look like the missing se Matsa Tado Bakpangamakpa. Aduga Aduna Krishna consciousness is the Adumaina right has it about Adugi practice of the missing them to Tatopiri. Aduna Krishna ga tina ge hairagati Koino Warisana will say they came tangana Vedar Kalite Krishna Katangang Nagadava. Aduna Mimiam Sina do business tausi adu tausi and my name connect to the interest lady. Adubu Krishna conscious the labor missing the Krishna conscious ki business se. Sikatang the mana toy lupna adu the tausab. Aduna sense gratification hybrid sense gratification the mayam na pamna se. Sex that was in mayam na pamne. Aduna adom long gilam the changningaroy. Akoina Bhagavad Gita Natraga Purana Sri Man Bhagavatam Hari Katha Mayamse Vaisnava Nataba attained attaina high sings Sidi Mana Akoina Tar Davani Akoina Taga dois Vaisnava Amata Tagatava Habiti Karama Mayavati Ena Kauriba Prabhupada Kauris Moy the guitar Taroidavo Aduna Krishna bu acceptau Daba like quite the wang lay but say lay habagi acceptau daba moy the guitar do neba. Do it kainoga Mana Krishna si quite the awang but the labor line haber do accept out the Namana Bhagavad Gita explain the Kavita doino. Aduna Adukumba mi naiba Aduma the Taro the Buni Bhagavad Gita Srimad Bhagavatam Sisi devotina high with the Adu devotee over me and high with the Taga the Buni Bhagavad Gita si Mayavati sing the key Tabakan the Moina Jahicam Hele Moin race at Moina and Krishna say understand the Wangam Deva. Aduna Vaisnabama or Rakanda the attaining on the Gita to Maduyate Mayavati Mayamna Bhagavad Gita lady to the Tavyate Harikatha Habiti Sri Hari Krishna Manato Ramba Adumba Warimian say Mana Dupazana Taba Taragati Amrita Marta
Tavya kalpate Marta habati Bopasiba. Aduna masigi Bopasibagi circle se si akoina to okay hairaka hairadi spiritual life sinana to kungameba mana sibaga popasidagi akoina madudagi lauthokjarage haibase si sina spiritual life ki aim ni spiritual life haibasi akoina senga kanda akoina chatpa ngamae aduna khwaidagi Bharatas mayamdagi khwaidagi awang best lady base masina monda hai mi mari ne to khaiba mi mari sigi magi quality si chen basing sina like seba to we yam wara basing dagi wealth like the basing dagi yam inquisitive oiba ma dagi knowledge achumba knowledge se kai no haina thirakpa mi ma aduna koina sengna devotional life divi sigi lambi da chat ke haragadi akoina sadhu amaga tinaba ama changi aduga akoina krishna gi taste khara phange haragadi krishna gi maramda sadhu sike tinaba aduna maga tinaba da mana lirakpa wari sings daba de na nungai jaba aduna masiki gumba taste akoina develop tawradi rasa kaw rasa se akoina nungai pa keno ma tawba kanda akoina nungai ba pokpada dugu rasa kaw akoina sing se amna khoranga kanda ising thakpa adu ga changdam na bayai aduna krishna na hai akoina magi tamakta khallo akoina ising thakpa kanda mayamna masi aruba nate krishna na hai si akoina numit ki mangan se upakanda magi maramda khango akoina lai se uba khongbra aina mayamna hangnai ado lai sina masama tomda akoita dumut leba ado akoina mikum jalaga ma uge harati mikum jalaga ma se uge na akoi mayamna hona zarieba ado mana haise ai sini na man haise akoina lai se hekta urage na expect tawbado adudu akoina lai si urna bata qualified oibra haibadu akoina sadhu amaga tinajaba phanga kanda aduki qualification do lerakani mayam sina hujik sina big university achau university da chalaga degree phangbagi tanari adubu larik laisu tammakanda laigi maramda khangdabase sidi maya gi influence ta dum leibani aduna larik tambagi institute sina laigi lambi da changak na bami sing sida hurdle lama piri kaigina ga moina laigi wari sekemta adu chande wari sanade aduna miyoiba mana illusion ore se material world sida lakpa sida huji ki chanariba advanced education se sisina hena illusion se helaleba aduna material life sida ngaktang nungaina baki tamakta miyoiba kuting makse ayambana akoi se krishna gi manaini habise kaure akoina ngaktang sida temporary life se lakpa se sisina lakpasida akoina sida mana nungaina leina adum leibagi aduki opportunity to pite asamu sida poga de dum siba senayaba aduna devotee amaga tina japasi
ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯑꯁꯦꯡꯕ ꯑꯋꯥꯡꯅ ꯂꯩꯕ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕ ꯑꯆꯨꯝꯕꯗꯣ ꯑꯗꯨ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯜꯇꯤꯃꯦꯠ ꯅꯣꯂꯦꯖꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏ ꯚꯦꯗꯥ ꯃꯌꯥꯝꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯃꯤꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯚꯦꯗꯥꯟꯇ ꯑꯁꯤꯕꯨ ꯀꯝꯄꯥꯏꯜ ꯇꯧꯔꯤꯕꯁꯤꯁꯨ ꯑꯩꯅꯤ ꯑꯗꯨꯒ ꯚꯦꯗꯥꯁ ꯈꯪꯕꯁꯦ ꯑꯩꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯔꯝꯗ ꯇꯥꯖꯕ ꯑꯩꯈꯣꯏꯅ ꯃꯥ ꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯖꯕ ꯃꯥꯁꯦ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯃꯥꯏꯅ ꯉꯝꯃꯒꯗꯤ ꯃꯗꯨ ꯚꯦꯗꯥꯟꯇ ꯍꯥꯏꯅ ꯀꯧꯏ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩꯈꯣꯏꯅ ꯚꯦꯗꯥꯟꯇꯤꯁ ꯀꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯀꯧꯕꯁꯦ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯃꯁꯛ ꯈꯪꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯤꯗꯤ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯃꯌꯥꯝꯅꯤ ꯃꯨꯙꯥ ꯀꯧꯋꯦ ꯃꯥꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯨꯙꯥ ꯉꯥꯛꯇꯅꯤ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯙꯔꯃ ꯑꯄꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯄꯪꯕ ꯃꯤꯁꯤꯡꯁꯦ ꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯕ꯭ꯔꯍ꯭ꯃꯥꯗꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯕ꯭ꯔꯍ꯭ꯃꯥꯗꯒꯤꯅ ꯑꯄꯤꯛꯄ ꯀꯛꯆꯦꯡ ꯄꯨꯝꯅꯃꯛꯁꯦ ꯃꯨꯙꯥ ꯉꯥꯛꯇꯕꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯝꯒꯦ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯗꯤꯚꯣꯇꯤꯁꯤꯡꯒ ꯇꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯀ꯭ꯔꯤꯁꯅ ꯀꯊꯥꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯨꯡꯉꯥꯏꯅ ꯇꯥꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒ ꯗꯤꯚꯣꯇꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯟꯗꯁꯨ ꯑꯗꯨꯒ ꯊꯃꯣꯏꯗꯁꯨ ꯑꯗꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯇ꯭ꯔꯦꯅꯤꯡ ꯆꯪꯕ ꯅꯠꯇꯦ ꯇ꯭ꯔꯦꯅꯤꯡꯁꯤ ꯗꯤꯚꯣꯇꯤ ꯑꯃꯅ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯔꯨꯇꯤꯟ ꯇꯧꯒꯅꯤ ꯀꯔꯤ ꯕꯤꯍꯦꯚꯤꯌꯔ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤꯗ ꯇꯥꯛꯄꯤꯔꯤ ꯅꯦꯛꯇꯔ ꯑꯣꯐ ꯗꯤꯚꯣꯁꯟꯁ ꯁ꯭ꯔꯤ ꯔꯨꯄꯥ ꯒꯣꯁ꯭ꯋꯥꯃꯤꯅ ꯏꯕꯅꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯤ ꯃꯌꯥꯝꯁꯤꯅ ꯗꯤꯚꯣꯁꯅꯦꯜ ꯁꯔꯚꯤꯁꯁꯦ ꯍꯦꯟꯒꯠꯅꯕ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯗ ꯌꯥꯎꯔꯒ ꯏꯕ ꯑꯗꯣ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯦ ꯇꯧꯕ ꯀꯥꯟꯗ ꯌꯨꯔꯣꯄꯤꯌꯟ ꯑꯃꯦꯔꯤꯀꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯌꯥꯝ ꯊꯥꯒꯠꯂꯛꯏ ꯑꯗꯨꯅ ꯚꯛꯇꯤ ꯔꯁ ꯃꯤꯇ꯭ꯔ ꯁꯤꯟꯙꯨ ꯗ ꯅꯦꯛꯇꯔ ꯑꯣꯐ ꯗꯤꯚꯣꯁꯟꯁꯦ ꯚꯛꯇꯤꯒꯤ ꯁꯥꯏꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯚꯛꯇꯤ ꯑꯁꯤꯗꯤ ꯁꯦꯟꯇꯤꯃꯦꯟ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅꯦꯅ ꯈꯟꯕ ꯌꯥꯗꯦ ꯃꯥꯁꯤ ꯁꯥꯏꯟꯁꯅꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯀꯥꯟꯗ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛ ꯑꯃ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯇꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯀꯩꯗꯧꯕꯒꯤ ꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯅꯦꯛꯇꯔ ꯑꯣꯐ ꯗꯤꯚꯣꯁꯟ ꯄꯥꯔꯕ ꯀꯥꯟꯗ ꯈꯪꯉꯤ ꯑꯗꯒꯤ ꯗꯤꯚꯣꯇꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯕ ꯀꯥꯟꯗ ꯈꯪꯉꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯪꯒꯜ ꯑꯥꯔꯇꯤ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯚꯦꯗꯤꯛ ꯂꯤꯇꯔꯦꯆꯔ ꯇꯝꯕ ꯑꯗꯩ ꯄ꯭ꯔꯁꯥꯗ ꯍꯥꯕꯤꯕ ꯄ꯭ꯔꯁꯥꯗ ꯐꯪꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯀꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯁꯥꯕ ꯑꯗꯨꯅ ꯃꯥꯌꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯤꯚꯣꯁꯅꯦꯜ ꯁꯔꯚꯤꯁ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯃꯌꯥꯁꯤꯒ ꯋꯥꯔ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯗꯤꯚꯣꯇꯤꯁꯤꯡꯅ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯀꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯇꯨꯁꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠꯇ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯚꯒꯋꯠ ꯒꯤꯇꯥꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯥꯁꯦ ꯗꯤꯚꯣꯁꯅꯦꯜ ꯁꯔꯚꯤꯁ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯇꯨꯔꯨꯔꯦꯗꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦꯕ ꯃꯥꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯤ ꯃꯥꯁꯦ ꯂꯣꯋꯔ ꯁ꯭ꯄꯤꯁꯤꯁ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯐꯣꯔꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯗꯣ ꯁ꯭ꯄꯤꯁꯤꯁꯁꯦ ꯀꯌꯥ ꯂꯩꯒꯦꯗ 8,400,000 ꯁ꯭ꯄꯤꯁꯤꯁ ꯂꯩ ꯑꯗꯨꯅ ꯇꯨꯔꯕ ꯃꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯅ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁꯇꯨ ꯂꯥꯛꯑꯕ ꯀꯥꯟꯗ ꯃꯥꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯀꯃꯥꯏꯅ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯁ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯔꯤ
aduna Krishna consciousness and like ma poksita pulabloi pangam dragasu mase amuka pokani aduga Krishna ki manakta leiba phangani masini mayamna pamnaribasi aduna koina yamna inakumba imung amata pokpa tragana brahmana ki family amata pokpa se mayamagi karma tunni aduna sigumbagi pokpagi wari sanabasi yamna risky oi kari no haraga husikangi pokpasidadi brahmanagi muhamda pogana brahmanane namase magi jati ki edu khalaga kwaidagi wangba jata phobani kwaidagi wangba family da phobani namase harawi adubu sigumbasi da amuk tusanba yai aduna vaisnava asengba oiragati mase yamna humble oiba adugumba miyoi oi aduna matangi mapokta miyoi oigani haibagi kari chance lei Krishna na hairisi hujik ki matamse nangi matamdo adudaita Krishna consciousness ta changaga magi lambi sita lau aduitarati moi khudingmak na chaliba lambi do adudaita awana habasingdo adu tauba ngamoi committing spiritual suicide haise sigumbagi leiba tendencies si tauba ngamoi atuna asengba khange harabati asengba se karino habase khange harabati kwaidagi mapokta leiba ana hairiba process se munna tabiyu masina chumbani atuna Matsiki Krishna ki maming ta kesu contradiction leite mana sisinariba form mana tawamba thabak mana kari pami habaki asi Krishna ki phaibok tawna tumaina khoina khangba ngami aduna Krishna ki form se sika Krishna ina khoina haiba atuka Krishna ki makhut Krishna ki makong donamak amata different oiganate chamane aduna material world sida di akoina left hand ga right hand ga se different oina lauri naton ga ear ga se different oina lauri adu kusigumba se Krishna ki world le laite mana akoi aina govinda si ninja vakanda yamna nungaiba ama pokchai aduga sigumba miyoi si yamna apanungaina magi masamau fana organs se fazana function tawrapakanda tumaina kopa oi aduna akoi world the different body layers my body to matumina my purpose to layer aduna Krishna na mana semakpa body se sida akoina mabu seva tawba ngamgani ma ki mamit taki mamina ubado adu Krishna na chapa ngami Krishna na mana karainom chalaka wakhan khanba ngami aduna punamak se amatani haina mana haibiri di matangda ai sigiti loisinjarage tuku masigi larik sigi chapter se koi tamna parabakanda akoi loisanminasi haraga kurumjari punamakpu siwo tapirati kamenda masoitana thambiram Jai Shri Krishna